Minister Okram Ibobina Power Substation Ama Police Station Ahom District Ahom da Sangakre Singamasung Tamdalai Riba Civil Society Organization Singna Punna Tabak Tauduna Nusi Sanana Amata Oina Laminana Bagi Goodwill Campaign Haukre Amadi Civil Society Organization Tarat na Hojik Lai Riba Irang Singsi Wakai Driba Makai Political Party Pumna Maki Mikhalgi Campaign Zathabat Hinkre Kurumjari ISTB ki Manipuri pau miyang tabiri papumna makpu taram na oksari haujik mapung oiba pau sing Si Minister Okram Ibobina ngasi tongan ba District Ahum da 33/11 Power Substation ama yauna Police Station Ahum Sangakre Thobal District ki Arong Nongmai Khongda Si Minister na hungna bi matung inna Arong Nongmai Khong Police Station sangaduna miyam da khusinaki Hianglam Police Station su Si Minister na sangaki thoramatu da Deputy Si Minister Gaikhangam Hianglam Kendra MLA Dijamani Susaruk Yaki Bisnupur District ki Wangu Dasu 33/11 KB Substation ama Sangaki Sangabagi Thoram Aduda Kumbi Kendra MLA S Bira MS BDCL ki Managing Director ke Sara Susaruk Yaki Tungda Handakta Nauna Hangkiba Kaksing District ki Manung Sanba Wangu da Wangu Police Station ama Susi Minister na Sangaki Thoram Aduda Su Deputy Chief Minister Garkhangam Sugunu Kendra MLA K Ranjit Kumbi Kendra MLA S Bira DGP LM Khaute Additional DGP Christopher Dongal amadi Civil gi Makok Thongba Official Singsu Yauki Nauna Hangdokli ba Police Station asigi Police Personnel Singna Chief Minister bo Guard of Honor PK Chief Minister na ngasi sangari besing asi sabaloi ba matam koi khre dubo leibak ki hojik leiriba isu kaya thengnari ngaida matam chana sangaba ngam hodabani Thenglabasu Thengna Police Station Sing Asina Law and Order Ngak Padanatana Miam Gilan Thungak Pada Sauna Mateng Oiragani Santi Lairabata da Saukat Palakani Sarkar na Saukat Thorangi Tabakaya Paikalabasu Santi Laitrabadi Kana Bakari Supurak Loy Ngasi Sangari Besing Asi Isa Isa Gilan ni Khanbiduna Miam na Ngak Senbiu Haina Apel Tauki Maruina Law and Order se Koi Fazana Santi Rakshasi Lairaba Matamda Saukat Pa Development Highway Masana Dum Tung Ilakadamni. Si police station se Nasidaki functional or any highway Tanzabri and Namajay. The Matung the Su Mayam links in Biriba, Halamalay, singing my bench in Senes in Mayam Ponamagna. Mateng Pang Vitana Sida duty Taugadoriba or Sidaki Horaga Taugadoriba Mayam Punamaxing Sishu Mateng Pang Vitana Quigi Manipur Si Aduga. Nauna Semaiba district se Yamna Santi Laiba Dugumba Sapatpa district Ama Uhenbiu Hauzik Kanglup Naiba Mong da Zatharak Liba Tabak Thawang Sing Thingnanaba Sing Amasung Tamdalai Riba Civil Society Organization Singna Punna Tabak Tawduna Amatta Oina Laiminana Bagi Goodwill Campaign Haukre Miyamgi Oiba Warep Lauminana Bagi Mifam Ama December Kunmathoida Kaukre Ngasi Nagaram Community Hall the Pangthokpa Mifam Amada Tangkhul People's Organization Naga People's Union Jelangrong Union Union of Social Upliftment Kurai 10 Union Social Upliftment Kurai Herikon Lipun Ima Kaithel Mari Komram Union Isam Sarka Manipur Muslim Welfare Organization Malem Kanbalup Amasung Manipuri Muslim Online Forum gi mihut sing yawba Mifam Amana Warep Asilo Kibani Campaign asigi convener Ningthoksa Lansana Lamdam Asida Laminari ba Furup Singna Iramdam Manipur bu Loina Nungsi Adubu Aikogi Marakta Amana Amabu Thoksana daba Thajaba Thamdaba Asina Aikogi Marakta Pam daba Thokdok Thoknabagi Maram Oi Maru Oina Miyamga Lairiba Government Asiga gi Marakta Ikai Khumnadaba Asi Laibak Thibani Central Government Sathariba Divide and Rule Policy Ekoina Sagot Fam Thokte UNC gi Khongjang Maram Charabasu Violence ki Thabak Satharakpana Miyamna Pendaba Uthorakpani Social media amasung national media da mafam asigi thokliba thokdok sing taseng na khangdana kanglup amagi maikaidagi pau phongna bahana bigano masina hena pamdaba thokdok thoana bagi maram oigani
Wakal tanadabasing puthoknaduna khana naminabangi mifam December 18 da pangthokadawriba asina tangdu laitana nungsijanana laiminanabagi warep lawgani haiki. Unwanted incidents mayamama thoning daba thodok mayamama indigenous yellow mi singi marakta thon libase masi tasenamak aikoina condemn tawri hai indefinite haiba wahi ma hapchalakanda miyam da wari basi khangbira kanda United Naga Council bu makogi oiba akogi demand natraga interest natraga sentiment bu de koina masa khangjai yam honor tawjai adubu madu democratically onthok pirakanda violent oiba natraga miyam da wari ba inhuman oiba posok mayam se khangbira kanda madu su lepi ba unlawful oiba aduga unwanted incident sing ase thabak sing ase tasenama akoina condemn tawjai yariba makai sauningba leiragasu state government not the government of India the akogi tainapum to mapi mapa or ibising the tainaba mathau taragana hojik demand to iba loop sing sida akomi punna chalakanda course resolve to no khona middan baduna phadigena democratic over process sama oigani ha Manipur gi apunbagi saktam tugaina bahotna balup natraga political party amata Manipur gi laimaida leheloidabani haina Manipur gi civil society organization tariana laukthokre ngasi kasampata laiba ipsagi office ta pangthokpa pawgi mifam amata wafam asi phongdokhibani pawgi mifam aduda ipsagi president luwangcha singkhai pandam gi president yumnamcha Dilip Kumar Kanglamai gi president wai leirik laima KIL gi president RK Sanahanbi KSA की सेक्रेटरी जनरल एस विद्यानंदा CLK की प्रेसिडेंट CS पाकपी अकोमलुप की प्रेसिडेंट KSS सोमरेंद्र सुसरुप याखे युमनामसा दिलीप कुमार ना सेंटर की लीडर खरना मणिपुर दा तोइना लाकलगा मई हौना जाकलिबा इशू सिंगी वारोसिन पुरकना बहतनाबगी महुत्ता मागी पार्टी की वोट खोमलगा हनखी मरम अदुना मखोय स्टेट असे अमहना लाकपिरगनो लुप अमखकपु पेलहनबा सथबा सेंट्रल गवर्नमेंट की थौसलना मणिपुर मियम वहलिबा असि तुमिनि यंगफम थोकते ngasi phawbada मणिपुर गवर्नमेंट ना कैदौरी लीडरशिप क्राइसिस ता खुदोंग चाबा लौनना बहतनारिङैदा लिसिंग अनि अमदा सीज फायर लाखिबा निंगसिंगबा फै Maram aduna hauzik oriba phibam asi sukupna naina fam thokle assembly gi emergency mifam ama kauduna akan mawarep ama lauraga center da ultimatum ama thagadabani haiki Supreme Court amsung Manipur High Court na masi illegal oiba adumba kanoni haidana lairabadina UNCC kudakta outlaw ne na lauthoga ban tawdabani adu masi state government gi mathau si tawbu ngamdragadi mathau taragadi emergency state assembly mi pham ma kawrakanda madu warep lauraga ultimatum ona central government da thagadabani adu state government gi ayu gi thagabani tanaga taknagadabani habisne ba koi duksin pamjari se adu state ki forcing amsung like central paramilitary forces singina high revenue na have singa ko ngamdrabam sung manipuri law and order singa ko ngamdraboi deba mase government na ko ngamdrabni na mase ko le bang yam sinabiro ko ngage Kanglai apunma maira loop Kanglamai gi president wai leirik leimana Manipur gi luraba tanja asida political party singna midyang sangbagi mahutta mekhal gi boot level meeting political conference na singba pangthoktuna leire miyam gi issue leiribe makai political party singi thabak thoram sing loop singna thingjille political party singna masa masa gi chapchaba firep haujik leiriba issue asigi matangda laukthokadabani leiriba issue asi waroisin ama purakna ba center gi lusing ba sing lakpadi taramna oi mekhal khaktagi lakpa oirabadi lakpiraganu haiki Equigi aswaraba amada maigai khangdana la aba maigai sida equigi ranti to wasina vote ki campaign tawba vote ki meeting tawba potlan ba leibak sigi damakta wabagi hala ba matam sida leibak kai ba cha manana lamdam silai ba matam sida mokoina manipur ki damakta khana nei na dana magi vote kana na bai doctor rain wala DCP वगैरह MPP वगैरह CPI वगैरह कांग्रेस वगैरह पुतक्ता के बेंतो बकुतक्ता थुजल्ले Manipur gi haujik oirakliba phibam asi yenglaga pamdaba thodok thoktanaba Manipur sarkar na chaksal thorang lokhatpa oina ngarang nungthil pungmari dagi Imphal East matam kaktaba curfew thamle amaramda curfew manungda Imphal Ukhrul lambi gi tongan ba mafam singda mioi kayana lambida uwa phaijinba amadi maithaduna lambi thingmagi khongjang chathare Police na irang thokpayai singna ba mafam singda ngaksen bagi thabak kankhatre kuragi mafam kharada lambi da nung jaithoktuna thamle Imphal Ukhrul lambi gi lamlong dagi na lamlai fawba tongan ba mafam kaya da nung paisinba u paisinba amadi lambi tawkhaiduna thambana miyamna chathok chasinda khudongcha ba mayok nari curfew manung asida mioi amata masa masa gi mayumdagi mapan thoktana ba khangan khrabasu thabak inkhang chataba yadaba mioi kharadi adumak satnari
Amaramda ngasi ayuk sawrak na pung mari makhairom taba aduay da lamlai police station ngi manung sanba Imphal Ukhruil lambigi Saijang PSSC manakta sakhangdaba singna Bolero MN01K 5285 amadi Maruti Swift ama mai tharambadagi gari ani adu maina tumna chakre Amaramda ngasi ayuk pung taramathoy makhai muktaba aduay da Imphal Dimapur lambigi Senapati Police Station ngi manung sanba Langmai Taphaw Naga Village mapada sakhangdaba singna Kaubru Express bus MN011668 amadi Tata Sumo MN05A 5481 mai tharambadagi gari ani adu maina tumna chakre gari aduda tonglakpa miyoi singdi karigumba asoi angam amata yaudana Imphalomda halakre bus adu Senapati to Imphal senba gari ni hairi bus aduna Imphalomda lakpada sakhangdaba sing aduna khamlaga mai thakibani hairi Sekmai Maikay ki oina Sekmai awang laikay nongthon banda ngasi nungtildagi hauna masing yamlaba miyoi thoraktuna counter blockade chathaki mafam aduda Imphal Dimapur lambida lakpa miyoi sing kanglatongbi petrol pump mayada khamduna passenger sing khongna chalhanki Sekmai romdagi su Sekmai bazar dagi hauraga Imphal lomdagi lakpa passenger sing khongna chalhanki tanja aduda lakpa Bolero ani khongjang changsiliba singna mai thaki Ukhruil district ki tongan mafam da chatkadaba sing hauzik oiriba phibam sina chatpa yadabadagi Nagaram da laiba Eagle High School da sangja pham lauduna lairiba singda Imphal East ki disease yo free na chana thaknaba potlam sing pikre Nagaram Women Society amasung Nagaram Village Authority na achauba thodang lauduna Eagle High School da sangja pham lauduna lairiba sing amadi Tangkhul Avenue da lairiba miyoi singda cheng hawai thumna singba DC ki official sing laktuna mateng pikhi Women Society ki thawmi LK Friend Home na haukiba thangja nimitagi hangliba relief camp asidagi miyoi khara chatkre hauji chani rom lai makhoi sing asi mapaldagi halakpana ayambana Ukhruil chatkadaba oibana government na akhanaba thorang tawduna makhoibu yum yawnaba sinbiyu Nagaram gi miyamna makhoi gi damak mateng pangduna lairingai DC Imphal East na mateng pangbirakpagi damak apenba phongdokhi Nam nungai jaba phongdok chera sumaina itin inaune khanlaga icha singne asigumba awaba matamda pangge hena purak bibasi khangraga yam nungai atuga amadi yarabadi asida leiba singsi athuba matamda khun bhawa yauhannaba thorang tawbiyo Hauzik state asigi oiriba phibam asidagi Dimapurda Imphal yoksilakadaba passenger puba gari kaya singnabadagi banduna leire hairi ngarangdagi mafam kayada gari mai thakiba tawdok kaya laikhiba asina ban leitrabasu gari sing thorak pangamdre haina travel agency gi miyoi amana phongdokli Dimapur Sapalandi sing sa MN thaba gari sing mai tharakadra haibagi akibado adun kusang roba prasasam ki thongoi dagi asoi balata haibagi akibadi gari sing thaba namjada Imphal yagodaba passenger amana Imphal dagi agency singna ayo pung taret phawbagi manungda gari lakpa yagani yaroi haibagi pau khangalakke madu khangdriba phawba gari changlakpa yaroi haina khangalakhi madu hauzik phawba pau piraktabana Imphal karamba matamda yogani haiba tamba ngamdre hairi Dimapur amadi Assam Guwahati da panduna lairiba passenger sing Imphal yaroknaba government na honabiyu hairi tangta ba ma khangri ba wodi adum suga lakhinu gari lakpa yakhiroi sumana khakta hai thedok maram di moju chaptana khangri ado pung tere ta pagi swai da sengmam ni khangni hai ado pung tere ti hendore ado hoji phawda maju chamam na leiri Imphal West District ki mafam sinba thungnang asi numidang wairam pung 6 makhai dagi hayang ayuk pung 8 makhai phawba numidang dagi curfew lauk thokre hiram siga mari leinana district magistrate Robert Singh Khachimayum na order ama thokre police na kwaramban kaithel gi akoibada curfew pung 6 makhai dagi hauragani haina publicity chatki Hauzik oiriba Manipur gi tangdu laita da ba phibam asi pen da ba phongdoktuna Sagolban gi miyam hauraktuna ngasi numidang Congress amasung BJP gi phiral sing tharaga Sagolban gi Joy Govinda da laiba NRL pam mamang da mai thakre Manipur da BJP amasung Congress laibiraganu haina kholau kaya sulauki Manipur da hauzik oiriba phibam asida phataba thodok laklabadi madugi daita UNC na pugadabani masi lakdringai da economic blockade handokadabani haina thangmaiban kendra gi MLA KS Joy Kisana phongdokre party office ta pangthokpa pawgi mifam amada mahangna state asida hauzik oirakliba phibam asigi matangda center da BJP gi lusingba sing unana bahayang mak Imphal thadok lagani
ओरिबा फिबम असिदा मियामना वखल फाथना लेबियो UNC की ब्लॉकेट असिना तंपाक खक्ता नतना सिंगदसु खम थेंगना वहल्ले चाक लामलबा मीना फत्तबा थबक तौरकपा असि महौसानी मसी खल्लगा UNC ना मियामगे खल्लगा ब्लॉकेट असि हंदोकपियो हाइखी चाक लामबा मी मबुक लामलबा मीना फत्तबा थबक तिया तौरकपा हाइबसी महौसानी अदुना तंगाई पदना यूनाइटेड नागा काउंसिल ना खंता बिरगा तकोइन पामलिबा पामदबसिंग अदु अतोप खोंजंग अमदा संजलगा इकोनॉमिक बकेट से हंदोकपिना भाईदुना आयना अपील तौजरी BJP Manipur Pradesh Minority Mocha के इंचार्ज मौलाना अब्दुल सलाम ना मियोइबा फुरुप खुदिंगमक नुंसिनबा हाइबसिदी लाइनिंगी लाइरिक पुमनमक्ते इरी अदुना लाइनिंग याउद्रगदी मियोइबा अमा ओइबगी वहानथोक लैते मरम अदुना ब्लॉकेट असि हंदोकपियो हाइखी इनिसिना चथरिबा थबक थौरमसिंग असि कांग खुदिंगमकी यंबिरगा एज ए ह्यूमैनिटी ग्राउंड दा खोंफम हंदोकपियो हाइना माइनॉरिटी मुस्लिम की साइड अपील तौजरी UNCSC आइन यादबा अनलॉफुल ऑर्गेनाइजेशन ओइना अथुबा मतमदा लाउथोकदबनि हाइना साउथ ईस्ट एशिया कल्चरल ऑर्गेनाइजेशन थादोरकपा चेरोल अमना दाबी तौरी मखोइना चथरिबा मतम कक्तबा इकोनॉमिक ब्लॉकेट की खोंजंग अथुबा मतमदा खोंफम हंदोक्तुना अमगा नुंसी चानना पुना लेमिनाना बखंगलकले पालिबा लेंगाक असिनसु मतम चाना मसिबु लाक्सिनबा ngamdabagi maram karino UNC amadi makhoiga puna chatminariba lupsingna apunbagi saktam thugainaba amadi communal tanaba honarakpada singmi tamimiyamna wakhal phathana hanagum nungsi chanana leinaba amadi toknga sandoktanaba appeal tawrakli Amaromda Socialist Students Union of Manipur na UNC asi terrorist group ni haina laukthoknaba Prime Minister da Zerol Thaduna khangan kre haina Union asigi Zerol amana khangalagli UNC bu karigumba terrorist group amani haina laukthokta thoklabadi Socialist Students Union Manipur na miyam galoina na khongjang changsinna ba sem sare hari hoji pawi maraktane break ama Changi labor solar padigi producing actava, Akcham Choktarba, Tunga Chava Yaratava, Kong Hanga Numaratava Singitava, Amatanara Paidi, Jolly Sire, Amasu, Jolly capsule with Chang in a scenario. Suzuki Gixxer Special Edition beats your heartbeat. Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Bazaar India Belang Singiro, Nupagi Nupigi, Angang Singatanatan Atop item Singatalaba, Bazaar India, item Kardi, Amalay Vada Amalem Hapsadani, Lupa Lissing Anidagina, Lissing Marie Faugi item Sing Labiragadi, Lupa Sani Dagina Jama Fawa, Lemna Gift Box Amamam Hapsadani, Nasimak Lengsandiro, Bazaar India, Emmanuel House near ICICI Bank, New Second Road Imphal. Break it on the Taram Noxeri, Makataba Pauda. Nomagi Sara Tanzariba Misamiam da Awaba Pipa Kongjang Sangsiloisi Haina Speaker T.S. Lokesor Nangasi, Kundrak Pam Kendragi Manung Dalai Bayum Nam Palo Multipurpose Community Hall Sangabagi Thoram the Pongdokre, Thoramaduda, Laikagi Ahal S. Nilakomol, Dalai Thabi, Zilla Parisat Member W. Tombi, Hararo Gram Panchayat Ki Pradhan, Pukhau GP, Makeng Dalai Thabi GP, Amadi Waiton GP Gi, Pradhan Singh Susaru Yaki. Speaker Lokeswar na makataraduna NSCN IM amasung UNC na Manipur miyam wahanaba atamna na sila habasi tasing labawa from ni makoy gi mathakta haktheng na natay na bagi mahutta singdagi insang na piyo laga no magisara tanbalak pada oina ansin bana hojik changsiliba khongjanga si atopa mai kaida chakhibaya bagi akiba lay
Tanza sida political party singna hunaduna lebegi matang sade party ki khetna bathamdana pumna makhusam naraga thokliba wathok asigi loisinna bahon abana pumna maki yai phabo oigani Kendra humpomaki miut singna so magi kendra da pamdaba thodok thoktana ba hakthengna mityeng sangba mathau tare atubama tamda mahausa ge punsida hanjil hanna ba pumna mak wakhal taminara si haiki UN Civil Draga, Nation, I am the Tanaba Draga, Secret Tanaba Draga, Innocent Muno, Saturday, Cindy, one crap, Urugan Laxariba, Masi, you talk of my Masam Sula, Hulazariba, Asida, Masagi, Aquana Matuda, Sagi, Innocent to Adunia than have to say. Masika Tangi as a speaker of Mona, is all Praja, Maniputa, Tampata, Tamini, Praja, Section Punamata, Masika Tadi, to Economic blockade na Manipur miyam khamtheng na awaba mayok na riba asigi yenglaga khudakta blockade asile bana ba state amadi central government na paikhat pa yaba thabak sing paikhatuna mahausa gi punsida hanjil hangadabani haina senior citizens for society ge general secretary khaidem mani na phongdokre Uripok Zairap Court Complex the Pangthokpa Paugumi from Amada Hangna Makataraduna Ngarang Government Dance College the Pangthokiba Society ge Tama Suba General Body meet from the blockade Namaram Oiduna Kanglup Masel gi Marakta Unkatnabagi Pibam Lakliba Asi Aikoi Amata Oina Punsinaduna Marilena Basing the Taksinaba Sing Amadi Tamgilu Sing Basing Civil Society Sing Unaduna Orison Purakna Nabagi Tabak Senior Citizen Society na Lokat Nabawarip Nare Haiki Hai bai economic blockade chat thingna bagi damakta alaibu pai sina bam thokle wenna Bharat Sarkar na chu tumine yengduna leibigi matam natre UNC NSNIM aduga adumba Manipur thogaiba pamliba kangbu se masiga ekhoi ga chap manare raga makhoina tawriba adugumba violence singado madu ekhoi Manipur bu kahen ba pamdaba naga praja sing kuki sing maite sing pangal sing Manipur dalaminariba Yatri contractor Uktare, Machine Punna, Tingamina Bigi Matamdu, Oye. Housing Manipur da UNC bu NSCN IM Amadi Indiana Insilaga economic blockade the Holiba Asina, Manipur Miambo Awaba Piri Basi, Mu Bagi Wakalol Nate Masi, Manipur Naga People's Prana Yaning de Hairi. Look Asigi Assistant Publicity Secretary Thomas Newmagi Serol Amana, Lakliba Christmas Mamang da blockade Asi Handokna ba Apel Tauri, Karigumba Hariba Matamasida blockade Asida Handokta Bataravadi, MNPF na Manipur Miamgi Interesta, UNC ki Matakta Lokat Payaba akan ba action Lokat Kani, Amarumda, Narang Ukrul Lambigi Kuraida counter blockade Sagat Pasingna Gari Kaya Marum, May Tabagalona na Christmas ki, Firol Amasung Potsay May Takiba Tagdok Yaning de, Togliba Amadi Tauriba problem Mayam Asi Sakat Pagi Tagdok Nate, Afaba Tabak Amasung wakal khanduna Manipur ge afaba citizen amamam oina bahotna duna nungaiba Manipur oina na bahotna minasi Manipur da naga sing maru oina tangkhul singbu NSCN IM oina ubigano NSCN IM ge aseng ba objective leizada ba hongdok hongjin tawba asibu naga miyam na khangdaba nate sovereignty suprastate alternative arrangement aduga pan naga haina lagliba asi sada marfudra naga sing maru oina tangkhul community na NSCN IM bu tukat sarabani Tampakta na riba organization sing na thokliba thoktok asida amana amabu sumthokna bagi khongthang lokhat pirabadi Manipur gi damak hen afaba oigani afaba romda wakhal taminaduna sahi asigi Christmas nungaina pangthok minasi loinana anauba sahi damak isoda thawni zaraga Manipur asi nungai yaifaba tangdu laitaba sahi oirasanu hairi British ki Suknam Sasan Amadi Pothang Pubagi Mayokta Thongna Fana Lan Thengna Kiba Kuki Athoba Singmuning Singduna Marbudrama Pansubai Anglo Kuki Warning Sing Thoram Ngasi Kuki in the Pangthokre Zip Gast Oina Saruk Yakiba Manipur Gining Thau Lesemba Sana Zawbana Hauzik Oiriba Leba Ke Piba Masi Upada Pungning Siba Pawi Pongdokre Kuki Independence War Memorial Committee na Kuki NP Manipur Amadi KSO General Headquarters ka kusam naduna pangthokiba tharam aduda Kuki NP Manipur ge President Thangkhogin Haukip ex MP Holkhomang Haukip UCM ge President Johnson Elangbam Amadi Amuko ge Advisor Keti Rahman Susaru Yakhi Kuki Independence War ge matangda masa khaina yawba souvenir masu release tawki Sarukya Kiba UCM ge President Johnson Elangbam na Manipur da Kanglup ki oiba irang thorakpa yariba asidagi ngakthok hongnaba wakhal manaba furup sing punsituna thohaningdaba thodok thoktana ba honamina si haiki Amuko ge Advisor Keti Rahman na Manipur da khundariba Kanglup singna magi haiba wakhalo na mang thabadagi ngasigi phibam asi ohenbani khundaminariba furup kuding makna khena ba thadok naraga apun bagi saktam sagat minarabadi tung koina nungsi janana leminaba ngamgani haiki
Ningthau Lesemba Sana Zaubana, Mamangai de Leramba, Ipa Ipusingna, Aigi Haiba Wakalona Tunga Tamlaga, Iram Damgi Haiba, Wakalona Mang Tabadegi, Sahi Lising Kaya Nungsizana Leminarakpani. Manipurda Palamba, Maitay Ningthau Singka, Hena Pataba Ningthau Yorum Labading Asi, Kanglup Kuntra Hena Manipurda Kundariba Asi Leram Loy. Kuki Ipa Ipusingna British ki Mayokta Lan Tengnakiba Adusu Iraypag Iram Damgini. Makoygi wakalol ngasigi mirol na kudung ilabadi nungsinadaba amadi thajanadaba singko hanbangamgani Manipurda hauzik mi makal ani lay amana Manipur nungsibani atopa amana Manipur nungsidabani ani asigi kokilanda misam praja sing kham thengna wahanbani Niyam na karamba mi makal oiraga nungsijanaba purakadage khanbiyu ngarang thokiba thodok UNC na Manipur gi miyam Kam Tengna Wahanbadagi Tokpani, Makoina Pamba Sumasi Magni Adubu, Lamdam Asida Kundaminari Bazati Purukudi Magna, Pataba Wakal Zen Basing Asigi Tawinsin Indana, Apunba Iram Damgi Kalabadi Amuhana, Nuksizana Leminabangangani. Karigumba Kena Basing Hen Kiduna, May Hona Saki Batarabadi, Hanagi Mong, the Amuhanzin Bada, Zahi Takaya Sangbaya, Miam Punna, Wakal Taminaba Matam Oire Haki. Chamli matunda sahi chahungi matunda mase history diga ko do lobo adana khandiyo lamdam se nei ba khalo pur khudima khandabiyo karama group te yawi ge haido ko do khandabiyo mane group te yawi ge haido natra mane group ka mane yawi ge haido adana ani sida wakal punna khandada ko ni lai mane ka pur khudima ba wakal khandada ta UN Sina Sathariba Economic Blockade Asi Manipur Pastoral Development Society na yaning da bafong pagaloy na blockade asi athuba matam da lep kadabani UN Sina tawriba blockade asi Kristan gi masat natte Bible na tambibagi wang madani masi isor na suyada ba thabak ni Manipur gi apunbagi saktam amade nungsi janana leminari ba furup singi marakta tokhai tahanna ba suktaw tawroi dabani haki Lagliba Assembly Bikhalda Thongzo Kendra gi mirep oinana ba sem sariba Sanjiba Waikhomna Sinduna Kendra asigi ahal oiraba sing khudol tamduna ikai khumna bagi thoram ama khongman okram chothekta pangthokre jawrakna ahal chahumlomda ikai khumna khi Sanjiba Waikhomna hauzik oiriba leba ki tangdu leita da ba phibam asi yamna laibak thibani phibam sida center na miyang sangpham to I haiki Hauzik oiriba Manipur gi phibam asi yengduna apunba matam isai kanglup ameng na matam kharagi oina isai gi thoram sing lep khigani haire isai amu hana pangthokpa yaraba matamda ameng na khangalakani haire Women Association for Socio-Economic Development ki ahom suba foundation de thoram Manipur Press Club ta pangthokre thoram aduda Manipur State Commission for Women gi chairperson Dr. K Sobita Association asigi president RK Tharaksana advisor AK Janki leima susaruk yakhi Lambi koilas thabagi thabak tauba Imphal East ki tongan ba mafamdagi miyoi kunithoi sakhangdaba khutlai paiba NSCN IM ni jingnaba singna ngarang pharure hairi makhoi kunithoi faraba matungda Ukhrul Police ta sinaraklaba matung Ukhrul Police na makhoi kunithoi ngasi yangang pokpi fawba thilaktuna thadoklamle haina thogdok aduda yawraba miyoi amana ISTV News ta phongdorakli Rang pawi koila thabagi pung 12 makhai adai tholokpane ado kona lidan hokpada pung 3 makhai mari muktai Adudagi moina pharga kanoda tika somda khoji pusalaga pung mari daidagi thambaduna khoi mi kuni thoje nugangi pung 8 makhai 10 dai bokta solon jalaga thamme khoje singju pithate kemo bujadre duloi matungna dagi mo puthoga na ukhunda khoi mu pula pure bas tu aphaba gai du tawga ado aphab de ya tata di hai duga dagi tata ipa hiba duguna mogi ground da thamamaga bas tu da chale ukhundagi aduga ukhunda mogi office da pusalaga khogi iming tha che jang soi ka loi lo matungda mo ukhungi police da sinaraga kun police da hingle ga ngasai pung ahum mari da dagi thawdo ko ne ko ado yangang go bibo moina thile yangang go bidagi khongna sibok lai ne aduga isa da yawba phone nung adagi paisa gari gi so chi moina dum loi phajal hore am bok biraktra Nauria Pakanglak Pakendragi Mekolagi Akoi Badalaiba Maitram Lairanjam Kodom Pokpi Amati Lairanjam Sabalgi Akoi Badalaiba Maira Paibilup Singna Sinduna Lakadoriba Mikhalda Mirep Ogadoriba S Manauton Gidamang JSC Ama Sem Kre JSC ki convener Oinam Kabitana Kendra Sigi Mirep Oina Puthokadoriba S Manauton Gidamang JSC na Angamba Thakta Honagani Hairi
ngasi nungthil pung anirom taba matamda Tamenglong Police Station gi Balok khunda passenger puba Tata Sumo ama lokhada onthabadagi tha taruki angang ama yauna miyoi mari sire taret sokle asokpasing Tamenglong District Hospital da pukhatuna laikana khre makhogi manungda khudong thiningai oiba yauri Housing Oriba Manipur gi phibam asi yenglaga tangai phadana hayang pangthokadaba Manipur University Students Union gi mikhal yaithopiyo haina Manipur University Tribal Students Union gi President Thangtinan Haukipna Phongdokle Community Suna Tamliba University asigi mahairoi singna Housing Oriba Manipur gi oiba phibam asida bot thadaba phangdaba kaya yawba yai maram aduna MU Authority na hayang pangthoknaba sem sariba mikhal asi yaithopiyo haiki combine tawsilaba kana musu haibase form tawrinina mayam se ama mana stakeholder koina request zoning is appeal zoning is hayingi musu election se tangai phadana postpone to biu haibase koi dik thamjaningi Digital Financial Inclusion Awareness amasung Access haibasida nomago aba workshop kam training ama mantri pukrida leiba triple IT da pangthokre Manipur Government ki Information Technology, Ministry of Electronics and Information Technology amasung CSC E-Governance Services India Limited na punna sinba thoram aduda DIT Manipur ki N-Deben CSC E-Governance ki WD Susaru Yaki CSC Northeast ki Incharge Swami Banerjee na Manipur da Digital Financial Inclusion Awareness amasung Access asi mataukaram na pangthokadagi haibasida maru oina thoram asi pangthokpani haiki W dilip na lupa samanga chapi ama dilising chapi sana han khidraba matungda bank singda sangna queue lep na ribasidagi kokhanaba araiba pambai digital payment system tawbana oigani sel mayak yaudaba khunai ama ohanaba honabada kari tawgani habasi nainaba tai haiki Manipur da hojik sarang nariba miyamgi punsi mahingsi uraga mapalda khunda laitaduna lairiba Manipuri singda yamna langtaknaba ama ohele haina Manipur Cultural Society Assam hojai gi jerol amana hairi asigumba phibam asi kanglup khudingmakna lisingani amagi tawdok adu amuk hanna thoktanaba mahogsagi punsida hanjinbinaba apel tawri hojik pawi marak thana break amamuk Pain relief ointment Kwang naba, ok sikpa, tang sikpa, puna bisingbuda sinaba yarba, lipsa gumna putuk saba, Oza. Northeast India Development Party NEIDP Irangdam Manipur da punna khundaminariba yelomi singi thawai mirel singtana semjaba party ni isagi mamal yamnaba board adu NEIDP gi pinabidun tungi phirep adu chapchaba tanja adu lobiu NEIDP na mamal yamlaba miyamgi matam ikai khumnaba uchari ningsingba thoktraba matamdagi laklaba ekhoigi puwari bu liklam tattaba puwari ama semlasi Temple of Learning School na chahi tara mapung pharakpagi harau tayamba phongdorapaga iroinana mahiroi singda kudul khara tamjari pre-nursery nursery KG gi mingjal sel logzaroi class 1 dagi 8 amadi 11 gi mingjal sel tangkhai thak logjagani class 9 10 amadi 12 kina chada puntra mingjal sel tajagani kudul saba sing asi ataknaba set khara thakini khana wem lekai kanchipuda leiba Temple of Learning School counter dagi free da form phangdigani egi agency atopa hospital da Aruba Fibam 7 days lying ki adubu magat lakta badak Sky Hospital da urak guna 50-50 chance da lying ba urak hi egi agency anongba mapo ama pukpa ga sak manare Dr. Sam Isol haining ngai leitana thakat sari amukai na taram noksari makataba pauda Handak pangthokadawri batarama thui suba Manipur Vidhan Sabha Mikhalda Thanga Kendrada Congress ki mireb oigadawri ba hojik PDA gi chairman oriba MLA T Mangi Babugi political conference ama Moirang Khunau Mamang Sabal playground dangrang pangthokre thoramaduda MPCC ki president N Haukip Commerce and Industries Minister Govindas Konthaujam Parliamentary Secretary N Prithviraj Nambol Kendra gi MLA N Loken Kumbi Kendra gi MLA S Bira yauna Thanga Block Congress Committee gi thaupuba sing saruk yakhi Govindas Konthaujamna Rajniti to Bahabasi Lebak ama Sakhopa Purakna Bhonabani Hojik Manipur gi integrity de singnaba kaya lagliba asi munna khantabagi matam oire haiki MLA T Mangi Babuna Congress Party na lamdam asida sahi tara manga supna panduna chakwa thorangi thabak kaya lepalaitana pangthorakli Taramathui Suba Manipur Vidhan Sabha Mikhaldasu Congress ki mihut amuhana thanga kendra da thagatuna sotharaba kendra asigi award apasing mensina bahana si haiki
Samthong Kendrada Congress ki mirap oigadori bahanagi Minister Jayant Kumar gi polling station 12/30 degi 12/32 phawbagi oiba Congress office sama Kwakaithel Moirangpurel da hangdokre office hangdokpagaloina na Kwakaithel Moirangpurel Laikai community hall da mifam amasu pangthokki Jayant Kumar yauna mioi kayana saruk yaki Wangkhem Kendrada mirap oigadori ba Kangabam Jadumani gi nongmagi oiba political conference ama Raido ground da pangthokre Mifam aduda sarang pad isam khunau amadi hayen labuki miyamna saruk yaki BJP Manipur Pradesh ki Vice President Moirangthem Hemantak Cultural Cell gi convener Naba Sharma su saruk yaki M Hemantana Manipur gi Congress government asi maril yaudaba miyam gi khandraba government amani leibaki oiba fireb laubada maranai khaki khanba kari oirakadagi khandaba soibena thalaba government ni haina maral sikhi Makoina di hero ni hai, ai zero ni hai ni, maramdi. Makoina na koi se mafama tamsa di, zero wada na kokasum na bisi koi di, azun makola mo koi bane, maramduna. Kongres se koi lebai lagi, loku kita bani, marin naudam parti ni, baru ke kasim kaya la, pura bane. Sahi ama sukna chatharakhiba Manipur gi freedom fighter amasung ahanba elected chief minister oiramba laikhidraba mairembam koireng gi ningsing thoram INA hall moirangda loisinkhre thoram aduda commercial industries minister Govindas Konthaujam PDA gi chairman T Mangi Babu amasung M Prithibira su saruk yakhi thoramgi saruk ama oina Act East policy amasung North East India haibe hiramda Professor N Mohendra Nath Memorial lecture amasu pikhi September 19 pangthokhiba saireng saidinabadagi khomjilaga puthokpa koireng ningsing kudol mingthonba saireng lairik amasu phongkhi M Prithibirasna Manipur gi haujik oriba phibamasita kanglop kharana makhoi gi kanaba khak khanduna matam sangna nungsi sanana leminaraklaba kayabu tokhai tanaba silibasi laibak thibani haikhi Minister Govindas Konthaujamna afaba chawkhatpa khunai amagi damak thorakliba politician singna kathokpagi mahutta masagi kanabana mangjil thariba asi Manipur gi ahanba elected chief minister oiramba mairembam koinengi mafamda tasengna laibak thiba amani lusingba asina pamjaramba wakhalol sing aikhoi punna kathokminana ba wasap minarasi haikhi Sepagum nang asiri Manipur gi tongan ba sahi cha kaya khunda leita minaduna Nungsinam lerapa asi kahin na bahona ba kaya may koy nangasi uwa pangjay masi akoy punamaki laibak thibani Thanga Kendra gi tongan ba mafamda SSA gi makhada school taruki nongna saba classroom ani school taragi classroom amamam punna sangabagi thoram ama moirang khunau makhale kaida leiba primary school da education minister Dr. Ratan Kumar na sangakhre thoram aduda Thanga Kendra gi MLT Mangi Babu susaruk yakhe Dr. Ratan Kumar na government asina education bu priority oina piduna lakle Manipur da mapung phaba education gi mangal phangan ge harabadi city khakta da phangan bana oithok loi khungang kaya da su education mapung phana laina ba hotna bagi saruk ama oina school sing asi nauna saba classroom sing hangdok pani haikhi Mapalam gi miyoy ama chingnaningai oiba mawongda Tamenglonggi mahakna leiriba ka amada siduna leiramle laikhidraba miyoy adugi maming Nandurai chahi 32 jiriga hattagi Tamenglonggi New Lambulen da leiduna electric ki thabak subani hairi mahak hauzik sagatliba building amagi kada thauri yanduna sirambani More police station nigi kharomda kilometer mangarom chatlaga leiba Howland Fire manakta ahal oiraba miyoy amagi asiba hakchang phangle police tagi phangba pawgi matung ina sina phangliba miyoy asi L Malun chahi humbudra humdoi tamo ward number 9 dagi ni hairi imung manung dagi phangba pawgi matung ina mahak wakhal gi laina leiba miyoy ni limit kharani gi mamang dagi thiba khangdana lakhibani More gi SDPO na lusingba team amana sangsinduna asiba hakchang lokhatlaga imung manung gi miyoy singda sinakhre hairi DM College of Commerce ki ground da chathariba Imphal Book Fair da angang singi oiba lairiki paudam amasu angang taruk na saruk yaduna pangthokre Ngarang numidang pung mapalom taba matamda sahi Nepal khakta ngairiba MD Abdul Hassam kauba nupa masa ama naga mapal soram lerkta leiba bharaga yumdagi thokibedagi hanjilaktre nupa masa asi phut ahum wangi kulai kusuni masapai mamai sangi kanagumana mahakku thengna birabadi mobile number 8014548472 natraga manak nakpa police station da pau pibiu hairi Hauzik ziri da pot puba gari chamri kunthan nithoi rom panduna lairi Tamenglong amasung Imphal thokadaba passenger gari singsu ngasi chana khidre
पुलिस की पाव मतुंग इना जिरी पुलिस ता ngarang Jiribam के पैसेंजर पुबा गाड़ी सिंह काउंटर की मियोय सिंह कौदुना SDPO अमदी OC Jiribam यावना पुन फमिनदुना हाईवे असिदा हौजिक यैखाई थिंगाइबा कया थोगलिबा असिगी येंगलगा मतम खरगी ओइना गाड़ी चेंदना हाइबदगी गाड़ी सिंह चेंब लेपनी हाइरी हौजिक सानबगी पाव Masiki sanabagi pauda Saining School Imphal da Horse Riding and Polo School ama GOC 57 Mountain Division Major General SS Misrana hangdokre SS Misrana lamdam asidagi haukiba polo masana bong asigi haurakli banaharol singda khanganduna lamdam asigi hena mingset puraknabagi pandamda school asi hangdokpani haiki ngasi pangthokani taramba Manipur amasung Bihar gi cricket match adu December 12 na pangthoklagani hairi Veteran Soccer Association Imphal Sinduna State Level Football Development Program ama January 5 dagi 15 fauba artificial turf kumalampak ta pangthokadauri haiba program adu sahi 10 dagi 12 amasung 13 dagi 13 fauba da laiba nupa macha singini saruk yaningba sanaroi singna thau ground da laiba association gi office ta biodata pisilapa yagani hairi New Delhi da thasgi tarama thuidagi tarahum doi fauba pangthokiba Federation Cup National Zip Kundo gi championship ta Manipur na gold kunma thoi silver ahum bronze ama punna medal kunmanga phangduna sub junior team gi champion amadi senior team gi second runner up tarakle New Delhi da January 15 dagi pangthokadori ba wako India Cadet amasung Senior Federation Cup ta saruk yaruna bagi trial selection ama December kunma thoida moirang khom leipungda pangthokadori Kickboxing Association Manipur da affiliate tauba district members in the saruk yana na bakanghali Amo Fire Academy na sinduna mari raksuba namit kontrani gi grassroots football coaching moirang multipurpose higher secondary school ground da hokre coaching asida sahi taruk tagi tara nithoi phapagi manungda leba sanaroi chamayang khairom na saruk yari All Jiribam Sports Association na sinduna kuntaruk suba Kresi Malik Memorial Football Tournament ngasi dagi Jiribam Higher Secondary School playground da hokre Team Tarama Panasaruk Yariba Tournament Asigi, Masi Ahan Basanakiba Master, Cookie Sporting Club na Sunrise Club po Gold Taruk Amadamai TV Pikre. Modern Development Organization Mayang Imphal Bengal Yang Binasinduna Organization na sige ground da team tarit na group ani thok na khaidok tu na ngasi dege first state level junior boys case prize volleyball tournament hokre ngasi aho ba sanakiba master YPCA Thaila kok na HCTL Yurem Bamboo set ahum ama kunma thoi kunithoi kunmanga kunithoi tara taret kunmanga thoi amadi kunmanga tara da mai thibe pikhi All Manipur Football Association sinduna pangthok liba chahi asigi humpu suba sisi meeting asi sanagadaba ahanba semi-final match leiba ki khudong sadaba kharadagi tha sigi tangkunma thoigi nungthil pung ama makhaida kumalampak main stadium da sanaragani hayeng ahanba semi-final match nungthil pung ama makhai tabada Imphal gi mapal kangjaibung da SSU singjamai amadi Assam Regiment Silonga sanagani Bhopal da January 19 tagi February ahum phabo pangthokadori ba 35 suba senior national rowing championship ta saruk yaruna bagi trial selection ama December 19 da Kumbalampak rowing canal la pangthokadori saruk yaningba sanaroi singna Manipur Rowing Association gi secretary da entry form ga loinana report tawarna ba khanghali hojik makhata ba sanabagi pau boya ningthaujam dagi amuk phangbigani ngasigi sanabagi makhata ba pauda tennis State Taramathogi nupa macha amadi nupi macha tennis sanaroi maripuni thoina saruk yaduna ngasidagi Lampenpar Officer Club amadi Imphal District Tennis Association gi tennis quota sahi tarani thoi amadi taramri makhagi nupa macha amadi nupi macha gi Aita Super Series Tennis Tournament hokre ngasi ahobo numitki sahi tarani thoi makhagi nupa macha gi singles ki sanakhiba match ta Tamil Nadu gi Nalsumi Maharashtra gi Patel Rohan West Bengal gi Bhattacharya Tripura gi Bera Soyan Assam gi Gogoi Ansit Karnataka gi Nazir Satip Manipur gi T.I.S. Niraj Manipur gi Ais Lanchenba West Bengal gi Ghosh Ronak Assam gi Rahman Akhazar West Bengal gi Ghosh Sarnep Andhra Pradesh gi Kolaghatla Dhruva West Bengal gi O'Brien Manipur gi Ais Shankar Manipur gi Ais Bhushan amadi Maharashtra gi W Chris magi lamba mai thibu biduna anishuba round shankre
Amarom da sahi tramri makhagi nupa masagi singles ki sanakiba match da Assam gi Gogoi, West Bengal gi Goel Kasip, State asigi Hazarika, Maharashtra gi Waghani Chris, Assam gi Sharma Kitranta, West Bengal gi Banerjee Arka, Manipur gi Pamai Rahul, Assam gi Gogoi Ansit, West Bengal gi Kedia Anurag, State asigi O'Brien, Manipur gi Saurapam Gaurav, Assam gi Borha, Andhra Pradesh gi Kolaghatla, Assam gi Bordhakpur Awan, Manipur gi Padmeswar Wahingba Mamadi, Niranjan Nikhil Magi Lamba Maiti Biduna Anisuba round Shankre. Darjeeling Cultural and Tourism Festival na sinduna tha sigi tang kunthra dagi mathang jahi gi January tang ama phawo pangthok kadoriba IBBF Eastern India Classic Bodybuilding Championship da Manipur gi mahur sinduna saruk yarukudaba bodybuilder sing khanbagi trial selection Khuman Lampak Sports Complex da Manipur Bodybuilding and Fitness Association sinduna pangthokre KG Humpugi Kanglupta World Gym Ya School gi W Tulsidas KG Humpumunga gi Kanglupta Super Gym Khurai gi Tengbangba KG Humputara ki Kanglupta YBB Gym Pisungi S Ratna Sagar KG Humputara mga Kanglupta Gym Asigi O Devanan Amadi KG Humputara mga Mathaki Kanglupta Oriented Gym Yaripoki L Naresna Pangthok Doripa Championship asida saruk yaragani Kang Nambol Kendra Kangkutna Singjamai Kendra Kangkut Team Bibu Maiti Babiduna Singjamai Kang Tournament ki final Sankre Final da Kuntrakpam Kendra Kangkut ka Thengnaragani Singjamai Kangkut na sinduna Singjamai Singa Mathak Namarapum Mandop Kam Community Hall da Kangkut Tara Nitoina Group Mari Thokna Khaidokuna Mamang Thagi Tang Kundagi Chatharkiba Sahi Yankhai Amadi Humpu Kendra Wise Kang Tournament ki ngasi sanakiba Anisuba Semi Final match da Nambol Kendra Kangkut na Singjamai Kendra Kangkut Team Bibu Panjil Tara Mathoi Taret Kaptuna Maiti Biduna Final Sankibani Bodybuilders Thasigi tang tara tarukti tara Nepal phauba Sadara High School Road College Ground da pangtokhiba Mapal Suba Sati Sugar Classic National Bodybuilding Championship da United Gym Manipur gi L Netana KG Yankhai manga gi kanglupta silver medal lokre 5 o'clock we are starting tomorrow. Thagachari boyai haujing ngasi nongmagi oikiba inga sagi pau amung makhata na pangbigani ngasi gi oikiba inga sagi pauda ICAR Lampel Pataki Pangba Paugi Matung Ina Ngasiki Kwaidiki Sakiba degree Celsius Kulumdoi Dasmik Nepal Kwaidiki Ingba degree Celsius Tara Dasmik Mapal Nungshita Yauba Ising Manilgisang Ayukta Sada Marputara Manga Nungtilda Sada Humbunitoi Oiki Ngasigi nong shukide Aroibada maroiba pau amok Gym Minister Okram Ibobina Power Substation Ama Police Station Ahum District Ahum da Sangakre Singama Sung Tamdalai Riba Civil Society Organization Singna Punna Thabak Tawduna Nungsi Sanana Amato Ina Leminana Bagi Goodwill Campaign Haukre Amadi Civil Society Organization Taret na Hojik Lai Riba Irang Singsi Wakai Driba Makai Political Party Pumnamaki Mikhalgi Campaign Sathabat Thingkre Ngasigi oina di ISTV na pizaba Manipuri pau matang sa dalo sinjari miyang kabiri pa pumnamakpo amukhana kurunjari